ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ. ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯄ ꯑꯁꯦꯡꯕ ꯑꯀꯤꯕ ꯋꯥꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤ 2016ꯗ ꯊꯣꯛꯈꯤꯕ ꯑꯁꯦꯡꯕ ꯋꯥꯔꯤꯅꯤ. ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤ ꯄꯔꯦꯡ ꯁꯥꯡꯅ ꯇꯥꯏ. ꯈꯨꯜ ꯑꯁꯤꯒꯤ ꯃꯌꯥꯏ ꯑꯣꯏꯅ ꯁꯅꯥ ꯈꯣꯡꯅꯥꯡ ꯑꯃ ꯍꯧꯏ. ꯈꯣꯡꯅꯥꯡ ꯑꯁꯤ ꯃꯇꯤꯛ ꯃꯌꯥꯏ ꯈꯔ ꯀꯜꯂꯤ. ꯈꯣꯡꯅꯥꯡ ꯑꯁꯤꯒꯤ ꯑꯆꯧꯕ ꯃꯁꯥ ꯑꯃ ꯍꯦꯛ ꯈꯪꯍꯧꯗꯅ ꯅꯨꯡꯁꯤꯠꯁꯨ ꯁꯤꯠꯇꯕꯤꯗ ꯇꯦꯛꯂꯛꯄ ꯇꯥꯔꯕ ꯑꯗꯨꯒ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯎ ꯌꯥꯟꯕꯒꯤ ꯃꯈꯣꯜ ꯇꯥꯔꯕ ꯃꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯗꯨꯝ ꯁꯤ. ꯈꯣꯡꯅꯥꯡ ꯑꯁꯤꯒꯤ ꯃꯁꯥ ꯃꯆꯥ ꯇꯦꯛꯂꯒꯅ ꯑꯉꯥꯡ ꯁꯤ, ꯑꯗꯨꯒ ꯑꯆꯧꯕ ꯇꯦꯛꯂꯒꯅ ꯑꯍꯜ ꯁꯤ. ꯃꯁꯥ ꯑꯗꯨꯅ ꯁꯤꯒꯗꯧꯔꯤꯕ ꯃꯤ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯥꯛꯏ. ꯃꯈꯥ ꯑꯣꯜꯂꯒꯅ ꯃꯈꯥꯒꯤ ꯃꯤ ꯁꯤ, ꯑꯗꯨꯒ ꯑꯋꯥꯡ ꯑꯣꯜꯂꯒꯅ ꯑꯋꯥꯡꯒꯤ ꯃꯤ ꯁꯤ. ꯅꯣꯡꯃ ꯈꯪꯍꯧꯗꯅ ꯃꯁꯥ ꯑꯆꯧꯕ ꯑꯃ ꯇꯦꯛꯂꯝꯃꯤ, ꯑꯗꯨꯒ ꯈꯣꯡꯅꯥꯡ ꯃꯁꯥꯗꯣ ꯃꯈꯥꯔꯣꯝꯗ ꯑꯣꯜꯂꯝꯃꯤ. ꯃꯦꯝꯆꯥ ꯑꯁꯦꯡꯕ ꯃꯤꯡꯗꯤ ꯅꯠꯆꯗꯦ. ꯄꯥꯂꯥꯒꯤ ꯏꯁꯩ ꯁꯛꯄꯤ ꯅꯨꯄꯤ ꯑꯃꯅꯤ. ꯃꯆꯥ ꯑꯅꯤ ꯂꯩꯔꯦ. ꯑꯉꯥꯡꯁꯤꯡꯗꯣ ꯈꯔ ꯄꯤꯛꯂꯤ. ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯂꯩꯔꯒ ꯃꯦꯝꯆꯥ ꯈꯪꯍꯧꯗꯅ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯅꯥꯔꯝꯃꯤ. ꯅꯨꯃꯤꯠ 2-3 ꯂꯩꯔꯒ ꯗꯥꯛꯇꯔꯗ ꯄꯨꯈꯠꯂꯦ, ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯟꯕ ꯉꯝꯈꯤꯗꯦ. ꯃꯍꯥꯛ ꯁꯤꯔꯦ ꯇꯥꯕꯗ ꯂꯩꯀꯥꯏꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯈꯜꯂꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯈꯤꯗꯦ. ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 11:30ꯃꯨꯛ ꯇꯥꯔꯤ. ꯐꯣꯟꯗ ꯃꯍꯥꯛ ꯁꯤꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔꯁꯨ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯔꯤ, ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯄꯨꯈ꯭ꯔꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯔꯨꯖꯕꯒꯤ ꯃꯈꯣꯜ ꯑꯃ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯇꯥꯈꯤ. ꯑꯗꯨꯒ ꯁꯦꯟꯗꯜ ꯃꯈꯣꯜ ꯇꯦꯠ ꯇꯦꯠ ꯂꯥꯎꯅ ꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯤ. ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛ ꯀꯤꯕꯅ ꯂꯣꯏꯅꯈꯤ. ꯅꯣꯡ ꯉꯥꯜꯂꯦ. ꯑꯁꯤꯕ ꯄꯨꯊꯔꯛꯂꯤ, ꯑꯗꯨꯕꯨ ꯃꯄꯥꯝꯒꯤ ꯃꯤ ꯈꯔ ꯉꯥꯏꯅꯔꯤꯉꯩꯗ ꯈꯔ ꯊꯦꯡꯂꯤ. ꯄꯣꯠꯂꯣꯏꯕ ꯂꯣꯏꯔꯝꯗꯥꯏꯗꯣ ꯈꯔ ꯈꯔ ꯃꯝꯁꯤꯜꯂꯛꯂꯤ. ꯄꯣꯠꯂꯣꯏꯕ ꯌꯥꯎꯕ ꯃꯈꯣꯏ 10ꯃꯨꯛ ꯈꯛꯇꯃꯛ ꯂꯩꯍꯧꯔꯤ. ꯑꯇꯩꯗꯤ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯦ. ꯃꯈꯣꯏ ꯃꯁꯦꯜ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯉꯥꯡꯅꯔꯤ. ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃ ꯂꯥꯛꯂꯒ "ꯍꯦꯔꯥ ꯏꯕꯣ, ꯀꯨꯏꯈ꯭ꯔꯦꯗ" ꯍꯥꯏꯔꯛꯈꯤ. ꯃꯤ ꯑꯃꯅ "ꯃꯥꯃꯥ, ꯀꯔꯤꯅꯣ ꯈꯪꯗꯦ, ꯆꯥꯛꯄꯨ ꯁꯨꯡꯇꯨꯝ ꯇꯨꯝꯃꯨ ꯌꯥꯗꯕ ꯑꯃ ꯌꯥꯎꯔꯦ, ꯑꯗꯨꯒꯤꯅꯤ." ꯑꯍꯜ ꯑꯗꯨꯅ "ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯂꯧꯊꯣꯔꯛꯎ ꯌꯦꯡꯁꯤ" ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯅꯍꯥ ꯑꯃꯅ ꯂꯧꯊꯣꯔꯛꯂꯤ. ꯑꯍꯜ ꯑꯗꯨꯅ ꯌꯦꯡꯕꯗꯗꯤ ꯁꯥꯒꯤ ꯃꯒꯨꯟ ꯃꯥꯟꯕ ꯈꯨꯗꯣꯜ 3-4ꯃꯨꯛ ꯄꯥꯛꯄ ꯑꯃ ꯑꯣꯏꯔꯝꯂꯤ. ꯅꯍꯥ ꯑꯃꯅ "ꯀꯔꯤꯅꯣ ꯃꯥꯃꯥ ꯑꯗꯨꯕꯣ?" ꯑꯍꯜ ꯑꯗꯨꯅ "ꯃꯥꯗꯤ ꯄꯨꯟꯁꯤ ꯆꯤꯡꯖꯦꯜ ꯂꯣꯏꯔꯒ ꯆꯠꯈꯤꯕ ꯅꯠꯇꯦꯗꯅ, ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯁꯤꯕꯅꯤꯅꯦ. ꯃꯁꯤ ꯃꯤꯅ ꯄꯣꯠꯁꯦꯝ ꯇꯧꯕ ꯄꯣꯠꯅꯤ. ꯃꯐꯝ ꯆꯥꯅ ꯊꯝꯁꯤ" ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯨꯔꯦꯜ ꯃꯈꯥꯗ ꯊꯝꯈꯤ. ꯑꯗꯨꯒ ꯁꯣꯔꯥꯠ ꯂꯣꯏꯔꯒ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯁꯤ ꯍꯥꯏꯔꯛꯂꯝꯃꯤ. ꯑꯗꯨꯒ ꯄꯣꯠꯂꯣꯏꯕꯗꯣ ꯂꯣꯏꯁꯤꯜꯂꯒ ꯀꯥꯈꯠꯂꯛꯄꯗ ꯅꯥꯀꯟꯗ ꯃꯣꯡꯁꯣꯡ ꯃꯆꯥ ꯑꯃ ꯂꯩ. ꯃꯣꯡꯁꯣꯡ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯪꯍꯧꯗꯅ ꯁꯣꯔꯣꯠ ꯁꯣꯔꯣꯠ ꯂꯥꯎꯅ ꯌꯥꯝꯅ ꯀꯟꯅ ꯃꯈꯣꯏ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯈꯤ. ꯃꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯀꯤꯕꯅ "ꯍꯣꯏ ꯏꯃꯥ" ꯍꯥꯏꯗꯨꯅ ꯂꯥꯎꯅꯔꯒ ꯆꯦꯜꯂꯛꯈꯤ. ꯆꯦꯜꯂꯛꯄ ꯑꯗꯨ ꯎꯕꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯗꯨꯒꯤ ꯃꯗꯣꯝꯆꯥ ꯊꯣꯛꯄꯤ ꯃꯥꯏꯕꯤ ꯈꯔ ꯈꯔ ꯆꯪꯕꯤ ꯑꯃꯅ "ꯀꯩꯗꯧꯔꯦ" ꯍꯥꯏꯅ ꯍꯪꯕꯗ ꯊꯣꯛꯈꯤꯕꯁꯤꯡꯗꯣ ꯂꯣꯏꯅ ꯍꯥꯏꯈꯤ. ꯃꯗꯨꯗ "ꯍꯦꯔꯥ, ꯎꯆꯤꯒꯨꯝꯕ ꯑꯣꯏꯔꯝꯒꯅꯤ" ꯍꯥꯏꯔꯛꯂꯝꯃꯤ. ꯅꯨꯄꯥ ꯑꯃꯅ "ꯏꯗꯣꯝꯆꯥ, ꯎꯆꯤ ꯃꯥꯟꯗꯦ, ꯃꯈꯣꯜꯗꯣ ꯌꯥꯝꯅ ꯀꯜꯂꯤ." ꯅꯨꯄꯤ ꯑꯗꯨꯅ "ꯐꯔꯦ ꯐꯔꯦ, ꯆꯠꯅꯔꯣ" ꯍꯥꯏꯗꯨꯅ ꯆꯠꯈꯤ. ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔ ꯂꯩꯅꯔꯝꯕꯗꯨꯁꯨ ꯊꯦꯡꯂꯦ ꯍꯥꯏꯗꯨꯅ ꯆꯠꯅꯈ꯭ꯔꯦ. ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯁꯨ ꯀꯞꯄ ꯌꯥꯕ ꯀꯞꯂꯝꯂꯒ ꯇꯨꯝꯈ꯭ꯔꯦ. ꯁꯥꯒꯩꯒꯤ ꯃꯤ ꯈꯔꯗꯤ ꯇꯨꯝꯅꯗ꯭ꯔꯤ. ꯈꯪꯍꯧꯗꯅ ꯃꯅꯤꯡꯗ ꯃꯥꯅ ꯍꯤꯡꯂꯤꯉꯩꯗ ꯇꯧꯔꯝꯕ ꯑꯗꯨꯒꯨꯝꯅ ꯀꯣꯜ ꯂꯤꯛ ꯐꯦꯡꯕꯒꯤ ꯃꯈꯣꯜ ꯑꯃꯗꯤ ꯆꯠꯄꯒꯤ ꯃꯈꯣꯜ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯝꯃꯤ. ꯃꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯂꯣꯏꯅ ꯀꯤꯅꯔꯦ. ꯑꯗꯨꯕꯨ ꯃꯗꯣꯝꯆꯥ ꯑꯗꯨꯅ "ꯀꯤꯒꯅꯨ, ꯑꯩ ꯇꯧꯒꯦ" ꯍꯥꯏꯗꯨꯅ ꯊꯣꯛꯈꯤ. ꯑꯗꯨꯒ ꯃꯥꯅ ꯍꯛꯀꯤ ꯏꯁꯤꯡ ꯈꯔ ꯂꯧꯔꯒ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯁꯣꯜꯂꯒ ꯆꯥꯏꯔꯝꯃꯤ. ꯃꯗꯨꯗꯒꯤ ꯉꯁꯥꯏ ꯇꯧꯔꯝꯕꯗꯣ ꯂꯦꯞꯈ꯭ꯔꯦ. ꯅꯣꯡ ꯉꯥꯜꯂꯦ. ꯀꯔꯝꯕ ꯃꯐꯝꯗ ꯅꯍꯥ ꯈꯔ ꯅꯨꯃꯤꯗꯥꯡꯒꯤ ꯖ꯭ꯋꯥꯔ ꯁꯥꯟꯅꯔꯒ ꯑꯍꯤꯡ ꯂꯦꯛꯅꯅꯕ ꯂꯩꯔꯝꯃꯤ. ꯊꯦꯡꯖꯤꯜꯂꯛꯂꯕꯗ ꯃꯤꯑꯣꯏꯁꯤꯡꯗꯣ ꯑꯃ ꯇꯨꯝꯈꯤ, ꯑꯅꯤ ꯇꯨꯝꯈꯤ, ꯂꯣꯏꯅ ꯇꯨꯝꯈꯤꯔꯝꯃꯤ. ꯅꯍꯥ ꯑꯃꯗꯤ ꯇꯨꯝꯕ ꯌꯥꯗꯗꯨꯅ ꯇꯨꯝꯂꯝꯗꯦ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯍꯥ ꯑꯃ ꯐꯨꯛ ಲಾꯎꯅ ꯍꯧꯒꯠꯂꯛꯂꯒ ꯆꯠꯈꯤ. ꯃꯗꯨ ꯎꯕꯗ ꯇꯨꯝꯗꯕ ꯃꯤ ꯑꯗꯨꯅ ꯃꯤ ꯈꯔ ꯍꯧꯗꯣꯛꯂꯒ ꯃꯥ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯥꯟꯅꯕꯗ ꯃꯐꯝ ꯑꯗꯣꯝꯗ ꯑꯁꯨꯝ ꯆꯪꯁꯤꯟꯈꯤ. ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯒ "ꯀꯔꯤꯅꯣ?
ꯀꯗꯥꯏꯗꯅꯣ ꯅꯪ ꯆꯠꯂꯤꯕꯁꯦ ꯂꯥꯛꯑꯣ ꯆꯠꯁꯤ ꯇꯨꯝꯔꯁꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯕꯗ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯛꯂꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯛꯏ ꯑꯩꯁꯦ ꯃꯥꯅ ꯈꯨꯠ ꯄꯥꯏꯗꯨꯅ ꯂꯥꯛꯑꯣꯅ ꯑꯩꯒ ꯆꯠꯁꯤ ꯍꯥꯏꯕꯗꯒꯤ ꯑꯩ ꯃꯥꯒꯤ ꯃꯇꯨꯡ ꯏꯜꯂꯨꯕꯅꯤ ꯑꯁꯤ ꯍꯥꯏꯔꯛꯂꯤ ꯃꯗꯨ ꯇꯥꯕꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯣ ꯀꯤꯕꯅ ꯂꯣꯏꯅꯔꯤ ꯃꯁꯤꯗꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯆꯦꯟꯅꯔꯛꯂꯤ ꯑꯗꯨꯕꯨ ꯇꯨꯝꯗꯅ ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯔꯝꯃꯤ ꯅꯣꯡ ꯉꯥꯜꯂꯦ ꯉꯔꯥꯡ ꯊꯣꯛꯈꯤꯕꯁꯤꯡ ꯑꯗꯣ ꯇꯥꯕꯗ ꯂꯩꯀꯥꯏꯒꯤ ꯃꯤ ꯂꯣꯏꯅ ꯀꯤꯅꯈꯤ ꯅꯣꯡꯃꯁꯨ ꯅꯨꯃꯤꯗꯥꯡ ꯑꯃ ꯑꯉꯥꯡ ꯑꯅꯤꯗꯣ ꯊꯦꯝꯕ ꯌꯥꯗꯅ ꯀꯞꯂꯝꯃꯤ ꯇꯥꯂꯛꯇꯨꯗ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗ ꯊꯣꯡ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯅꯝꯈꯥꯏꯔꯛꯄꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯈꯤ ꯃꯗꯨꯗ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯗꯣꯝꯆꯥ ꯃꯥꯏꯕꯤ ꯑꯗꯨꯅ ꯌꯦꯡꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯤ ꯃꯗꯣꯝꯆꯥꯅ ꯈꯜꯂꯤ ꯅꯪ ꯑꯃꯨꯛ ꯂꯥꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯂꯤ ꯑꯉꯛꯄꯅꯤ ꯑꯉꯥꯡ ꯑꯅꯤꯗꯣ ꯀꯞꯄ ꯇꯣꯛꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯑꯍꯤꯡꯅꯤ ꯃꯤ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯤ ꯃꯗꯣꯝꯆꯥ ꯃꯥꯏꯕꯤꯗꯣ ꯈꯔ ꯀꯤꯒꯟꯗꯦ ꯃꯍꯥꯛꯅ ꯃꯄꯥꯟꯗ ꯃꯤ ꯑꯃ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯤ ꯃꯗꯨꯗ ꯃꯍꯥꯛꯅ ꯀꯅꯥꯗꯁꯨ ꯍꯥꯏꯗ꯭ꯔꯤ ꯍꯥꯏꯔꯕꯗꯤ ꯃꯈꯣꯏ ꯂꯣꯏꯅ ꯀꯤꯈꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯈꯜꯂꯤ ꯃꯍꯥꯛ ꯑꯃꯨꯛ ꯂꯥꯛꯂꯤ ꯃꯥꯒꯤ ꯀꯔꯝꯕ ꯄꯣꯠꯁꯛ ꯋꯥꯠꯄꯒꯤꯅꯣ ꯇꯣꯏꯅ ꯇꯣꯏꯅ ꯑꯩꯈꯣꯏꯕꯨ ꯀꯤꯍꯜꯂꯤꯕꯁꯦ ꯍꯥꯏꯗꯨꯅ ꯊꯣꯡ ꯑꯗꯣ ꯇꯞꯅ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯕꯗꯗꯤ ꯈꯜꯂꯤꯕ ꯃꯥꯟꯗꯣꯞ ꯃꯇꯥꯏ ꯑꯃꯗ ꯃꯤ ꯑꯃ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯤ ꯃꯥꯏꯕꯤ ꯑꯗꯣ ꯈꯔꯗꯤ ꯀꯤꯕ ꯐꯥꯎꯔꯤ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯃꯍꯥꯛꯅ ꯏꯃꯨꯡꯗ ꯆꯪꯂꯒ ꯃꯩꯈꯦꯠ ꯂꯧꯊꯣꯛꯂꯒ ꯑꯃꯨꯛ ꯊꯣꯛꯂꯛꯄꯗꯗꯤ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯤ ꯅꯣꯡ ꯉꯥꯜꯂꯤ ꯉꯔꯥꯡ ꯊꯣꯛꯈꯤꯕꯁꯤꯡꯗꯣ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯇ꯭ꯔꯤ ꯁꯣꯔꯥꯠ ꯍꯌꯦꯡꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯑꯗꯣ ꯇꯝꯅꯕꯅ ꯀꯅꯥꯁꯨ ꯇꯨꯝꯕ ꯌꯥꯅꯔꯝꯗꯦ ꯈꯜꯂꯤꯕ ꯃꯥꯟꯗꯣꯞ ꯃꯊꯛ ꯑꯃꯗꯤ ꯌꯨꯝ ꯃꯊꯛꯇ ꯃꯤꯅ ꯆꯠꯄꯒꯤ ꯃꯈꯣꯜꯗ ꯗꯨꯡ ꯗꯨꯡ ꯂꯥꯎꯅ ꯇꯧꯔꯛꯂꯝꯃꯤ ꯑꯃꯨꯛꯁꯨ ꯅꯨꯡꯖꯥꯎ ꯑꯃ ꯇꯥꯔꯛꯄꯒꯤ ꯃꯈꯣꯜꯗ ꯗꯪ ꯂꯥꯎꯅ ꯇꯥꯔꯛꯈꯤ ꯇꯧꯔꯤꯕꯁꯤꯡꯗꯨ ꯎꯕꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯣ ꯄꯨꯜꯂꯞ ꯇꯥꯁꯤꯜꯂꯒ ꯂꯩꯔꯝꯃꯤ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡꯗꯣ ꯃꯤ ꯀꯅꯥꯁꯨ ꯇꯨꯝꯅꯗ꯭ꯔꯤ ꯃꯗꯣꯝꯆꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯍꯌꯦꯡ ꯁꯣꯔꯥꯠ ꯍꯦꯛ ꯂꯣꯏꯕꯒ ꯃꯥꯏꯕ ꯃꯥꯏꯕꯤ ꯈꯔ ꯇꯥꯟꯅꯁꯤ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯇꯝꯅꯕꯁꯦ ꯇꯣꯛꯂꯣꯏꯗꯧꯔꯤ ꯍꯥꯏꯔꯤ ꯃꯌꯥꯝꯅ ꯑꯗꯨꯅ ꯐꯔꯅꯤ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯅꯣꯡ ꯉꯥꯜꯂꯤ ꯁꯣꯔꯥꯠ ꯍꯧꯅꯈ꯭ꯔꯤ ꯁꯣꯔꯥꯠ ꯇꯪꯈꯥꯏ ꯆꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯈꯪꯍꯧꯗꯅ ꯅꯣꯡꯅ ꯄꯨꯡꯃꯝ ꯃꯝꯁꯤꯟꯈ꯭ꯔꯤ ꯑꯗꯨꯒ ꯅꯣꯡꯁꯨ ꯀꯟꯅ ꯇꯥꯔꯤ ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯁꯤꯠꯂꯤ ꯃꯔꯝ ꯑꯗꯨꯅ ꯏꯁꯩꯗꯣ ꯉꯥꯏꯍꯥꯛ ꯂꯦꯞꯂꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯣꯡꯁꯤꯠ ꯁꯤꯠꯂꯝꯕꯗꯣ ꯂꯦꯞꯈ꯭ꯔꯤ ꯏꯁꯩ ꯑꯃꯨꯛ ꯍꯧꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯁꯣꯔꯥꯠ ꯂꯣꯏꯔꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯏꯕꯤ ꯑꯃ ꯀꯧꯔꯔꯤ ꯃꯥꯏꯕꯤ ꯑꯗꯨꯅ ꯀꯔꯤꯅꯣ ꯈꯔ ꯁꯣꯜꯂꯒ ꯍꯥꯏꯔꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯂꯩꯍꯧꯔꯦ ꯑꯗꯨꯅ ꯇꯧꯔꯤꯕꯅꯤ ꯑꯁꯤ ꯍꯥꯏꯔꯛꯈꯤ ꯏꯃꯨꯡꯒꯤ ꯃꯤ ꯄꯨꯝꯅꯃꯛꯅ ꯈꯜꯂꯤ ꯀꯔꯤ ꯂꯩꯍꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯁꯣꯟꯅꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯄꯣꯠꯂꯣꯏꯕꯤ ꯌꯥꯎꯈꯤꯕ ꯑꯍꯜ ꯑꯗꯨꯅ ꯏꯃꯥ ꯃꯥꯏꯕꯤ ꯄꯣꯠꯂꯣꯏꯕꯗꯨꯗ ꯃꯩ ꯆꯥꯛꯎ ꯌꯥꯗꯕ ꯁꯥꯒꯤ ꯃꯒꯨꯟ ꯃꯥꯟꯕ ꯑꯃꯗꯤ ꯂꯩ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯃꯥꯏꯕꯤ ꯑꯗꯨꯅ ꯄꯣꯠꯁꯛꯇꯨ ꯄꯨꯔꯛꯎ ꯌꯦꯡꯒꯦ ꯍꯥꯏꯔꯛꯈꯤ ꯑꯍꯜ ꯑꯗꯨꯅ ꯄꯣꯠꯇꯣ ꯇꯨꯔꯦꯜ ꯃꯈꯥꯗꯒꯤ ꯄꯨꯔꯛꯂꯝꯃꯤ ꯃꯥꯏꯕꯤ ꯑꯗꯨꯅ ꯍꯦꯛ ꯎꯕꯗ ꯃꯗꯣ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤ ꯖꯩꯒ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯖꯩꯒ ꯇꯧꯕꯗ ꯆꯪꯒꯗꯕ ꯄꯣꯠ ꯈꯨꯗꯛꯇ ꯂꯥꯡꯗꯨꯅ ꯖꯩꯒ ꯇꯧꯔꯝꯃꯤ ꯃꯩꯅ ꯆꯥꯛꯈꯤꯗꯕ ꯄꯣꯠꯁꯛ ꯑꯗꯣ ꯃꯥꯏꯕꯤꯅ ꯖꯩꯒ ꯇꯧꯕꯗꯗꯤ ꯐꯖꯅ ꯆꯥꯛꯂꯤ ꯑꯗꯨ ꯎꯕꯗ ꯑꯍꯜ ꯑꯗꯨꯅ ꯏꯃꯥ ꯃꯥꯏꯕꯤ ꯄꯣꯠꯂꯣꯏꯕ ꯅꯨꯃꯤꯠꯇꯗꯤ ꯆꯥꯛꯎ ꯍꯥꯏꯕ ꯌꯥꯗꯗꯅ ꯂꯧꯊꯣꯛꯂꯒ ꯊꯝꯈꯤꯕꯅꯤ ꯃꯥꯏꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤ ꯃꯤꯅ ꯃꯥꯕꯨ ꯄꯣꯠꯁꯦꯝ ꯇꯧꯁꯤꯜꯂꯝꯂꯦ ꯑꯗꯨꯅ ꯃꯍꯥꯛꯁꯦ ꯁꯤꯕꯅꯤ ꯑꯁꯤ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ ꯃꯍꯥꯛꯀꯤ ꯃꯊꯧ ꯃꯉꯝ ꯂꯣꯏꯔꯦ ꯂꯥꯏꯔꯝꯂꯦꯟꯗ ꯆꯠꯈ꯭ꯔꯒꯅꯤ ꯍꯥꯏꯔꯛꯈꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯈꯤꯗ꯭ꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ ꯃꯃꯥꯡꯗ ꯄꯟꯖꯈꯤꯕ ꯁꯅꯥ ꯈꯣꯡꯅꯥꯡ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯍꯧꯔꯤ